Islam lining chatpa miyoi singi khwaidagi chawba kumhai singi manungda ama oiriba Idul Adha ngasi mafam kayada paksana pangthoknari COVID-19 lai chatna maram oiraga mahausagum pangthokpa yadrabasu kumhai asi Islam lining chatpa singna harau tayambaga loinana pangthoknari Ibrahimna alabu ningjaba amadi kathokpa ngambagi pangalbu ningsingduna nungsi chanaba amadi amana amagi mateng pangnabagi paujel puba kumhai asina lakpada maikai kayadagi yaifa paujel su pinarakli Kaksing Assembly Constituency gi manung channel laiba sora maning Karanchi fauduna chatliba irengban takiba kilometer amaga meter chani sangba lambi gi saruk asi Kaksing Assembly Constituency gi MLA Mayang Lambam Rameshwarna MLA Local Area Development Fund dagi koilas thaba loiraduna sora miyamda Idul Adha gi khudol oina khusinakri COVID ki matamda khwaidagi afaba paudi vaccine kapthokre haiba asini aduga huranbadagi ngakthokke hairabadi thong thingduna solonba tabani wafam asi ngasi COVID awareness cum enforcement committee nungba assembly constituency none district na sinba mass vaccination drive cum advocacy program da nungba AC gi MLA kai khangamna phongdokhibani mahangna makha taraduna vaccination gi tangai fadaba asibu miyam da wakhal tahanduna laichat asibu maithiba pirasi haiki Lepa laitana COVID-19 laichat ki langthengda kharada oirabasu mateng pangnabagi pandamda chatharakliba thoramgi saruk ama oina Singjamai Assembly Constituency gi Ward number 15 gi Singjamai Mathak Songtham Laikai gi akoibada hida kapthoktuna sanitize tawkre thoram asi AC asidagi social worker Dr. Narengbam Robert ki mityeng makhada pangthokibani tungdang asi namidang wairam AC asigi akoibada leiba COVID ki saitheng phanglaba singda chana thaknaba potlam singsu yanthokre Jury Development Organization JDO na ngasi mission compound amadi Laisabithol area da district administration Jiribam health department ka khusamnaraga mass vaccination gi thoram pangthokre vaccine kaptriba miyoi singda su vaccine kapthoknaba JDO gi maikai dagi pauta kaya su piramki hairi Wangjing Tentha AC gi manungda leiba Tentha da COVID ki saitheng phanglaba miyoi kunga taret ki imung singda film producer amasu oiriba social and cultural activist Rakesh Nauremna cheng kg manga ga loinana nongmada sangraba yadraba asa athaki mateng pangkhre ngasi Tentha da pangthokpa minung sigi tengbang thoram gi manung channa Rakesh Nauremna mateng asi pangkhibani Tokyo da pangthokaduriba Olympics Games lising ani kunmathoi da iramdam asigi sanaroi mangana mithoi mihenba oiduna mingchat uron khinba oirasanu haina apunba Manipur huyel lalong lupna yaipa paujel pirakli sanaroi sing asina Manipur khakta natana India gi mingchat purakuna malem pumbada saktakpa ngamba oirasanu hairi Haukiba chahi chama kun mangarom asida babok haibasi Olympic Games ki khwaidagi chawba saruk ama oiduna lakli adumapu mamang thakta amukta thoktriba mawongda Olympic Games ki event ayambada babok changba yaroi dauri athingba asi games asi pangthokadoriba Tokyo da COVID-19 ki emergency laktokibadagini hairi